Pausari yumpam uibambar uiba pau kharab de tokjari. Ifa ifo giliklam tung indrava kunaya dudi linglubak ji kana balaite sem minister. Nangmai jing de maisau tari ki khubam sanada ba thaurang pai khale. Aikhoi ge hausi oiriba kunai asi laisemlon dagi hektamak asumno oirak panate. Masida kunai asi ba semgat pada ipa ipu sing laurom lipa thaudang sing adu. Khongul liduna khangnana ba khona drabadi kunai asi linglubak gi kana balaite aina. Chief Minister N. Birena Phangdokre. Wafamasi Manipur Government Department of Art and Culture ki makhada leiba Manipur State Archaeology Sintuna Kanglada Pangdokiba Maharaj Narsing Lake Dabagi Sama Gomputra Marisoba Kumon Torom da Pangdokibane. Toromatu the chief guest ki warul piraduna Chief Minister N. Birena Hai. Toromasi Hokiba Sahi Sing the date like Draba Iding Togi Mafum da Laisu Katuna Ikai Komnaba Ulaga Kakdamak Loisil Lambane. Ado bhandak ke sahi asidagi function jauba thorom oina pangthok bahuri bane masi gi maram masi like driver ekoi gi ipa ipu sing leba kasi semkolakpa made ngang na ba bada laurong ki ba thodang sing ado tunggi mirol asida mayek sena kanga na bane ngasilam dam masi khunai am oina pan bangam liba asi matam adogi ipa ipu sina ka thok pagal oina thauna fana huana biram ba kaya aduna ne maram makhatan hai au ki bukumza lising am ga sanipan taraga mapandage Lising magasanpan kun gataruk fobo thokiba chahi tarit khuntaw pagi matam maduda awana Manipur bot tamtin on nabi badagi anga ko fangna awa mayuk nake matam maduda Maharaj Ganbir Singh amasung Maharaj Narsing anin lusing tuna lakwa Manipur levina Manipur gi ning tamba amasung hanjalan bangam kibane matam maduda ikoi gi ifa ipu sing asida lairamba mama levak ning bagi wakalon kaya adu ngasi gi mirol asina suning sing batangai fade Magoi gi matau tamba ngamnaba ngablaba khaktada afaba kunai amu henba ngablakani marmasida tokai taba ge wakalon thadok naduna amato wai bagi wakalon chagadaba marik chumba puari chingtam khaitan kopna naina minaba mathau tai asagamba wakalol asi tunggi mirol dale palaitana pina naba kitamak legana su ipa ipu khongol libagi thabak khaya marom paikana naba honari khongthang asigi manung chana maisok tharet ki oiba mitam amam tongwai sing da sana da pakitam mapam biang bahore Masida sunatuna kanglagi nongsup thangpa sanathongda Maharaj Narsing gi asoba mitam ama athoba matamda khellagane atopa pau amadana yamlaba senpham thada duna paikat kiwa isingi prepaid meter mai fakidre anoba pambai am oina postpaid meter amuk pan bahore status gi miyamna isingi mamal khangna likna sinaba ainanaba amade water supply da karakliba revenue hengatnaba ki pandamda haukiba kumjal ising ani taraga mapanda Imphal Municipal Corporation IMC na konpa mafum khara da PSE dina ahanwa tangga ki sanging oina yamlaba senpham kaita duna isingi prepaid meter pan ki badu mai pakidre isingi prepaid meter system mai pakida badagi andak ambuk nauna postpaid oina sel thigadaba smart water meter system nauna fan bahunare Sahi ahum lomki mamang de Manipur lekang ising mangandana ba paikat pathaurang oina pilot project amaki makhada Consumer lising amada prepaid ki meter haptuna ising pangalam ke adobo hiram ke adam yamna pirakwa feedback sing kupna nainaraba matungda mai factory haiba khangbangam khibani status sida arembada ising thaduk tuna mangan bana singba thabak sing dagi sang handan bagi pandamda smart water meter pan bagi thabak sahi asege December faw bagi manungda loisenna ba pandam thamli hana mari laina pa loisang ki machin chatpa misa kamala phongdorakle Bausi asiga akanana una bada mahna phongdorak bagi matung ina Adal Mission for Rejuvenation and Urban Transformation Emerald Project ki makhada Manipur gi wena so consumer lising ni fuka mari smart water meter asi pan gadawri Imphal Municipal Corporation IMC ki tongan ba ward kun gatare ki mafam singda paket gadawri ba thorang asi gi marung channa housing for ki wena punna consumer lising mari chamanga ki meter pan baloire housing smart water meter wala mafam sing atu ki marung da Babuvara ningthem pokri gi akoiba mafam sing sanjan thong iroi chempa amadi thangmai ban gi mafam khara da pale December fawa gi manung da meter fan bagi thabak loichina bhawon hariwa asigi manung chana no magi yam rabade consumer chama yang khairom da meter fan bagi thabak sing chathare hariba thabak sing asi ministry gi aikai gi e tender tawduna paikat pani hare nauna faliva smart water meter sing asi prepaid hoina senaroi consumer sing meter asi postpaid hoina sel thigane Meter fan belak liver musing nasu consumer dagi masih kita mak ahen basel lau tanah mari lainava authority na order thok tanah kangen ki basu laire
postpaid oina sel thiraga sinnagadoriba smart water meter asina consumer amadi ising pidaba department gi marakta hena pau fauna bangaman gani masida natana nomagi oina consumer amana ising liter kem yamna sinnakrabagi aibado khul lai asigi matengna laina khang bangaman gani loina meter asida networking gi bateng laudun authority gi maike de consumer adu kem jamna ising chindai amadi karamba mafam dagino haibasu laina khangdok bangamale consumer sing nasu makoida ID number mapidona tha amada bakhone sinnakiwa ising gi chang adusu laina yang bagi khutong jaba fangan gani status na mamangai dagi hauna tha asigi wine ising gi tax lupa chani yang kai thiduna sinnaning ba ising gi chang sinnare adu meter asi falakpa mutam dadi consumer sing tha amada lupa chani yang kai thiduna ising kilo liter kuntra sinnaga bani loina masida ki hen baising sinnage arabadi ising liter lising amada ahen balupa tara gani thoi abdan tax thi gani hauju maki oina online da ising tax thi ba khudong chaba makti leitre adu moina mak meter consumer singna adu moina mak tha hom phoba gi manung da smart water meter gi consumer singna tax thi ba gi khudong chaba online da fangana da ba mari lena ba authority singna honare smart water meter palakwa asna state asida manung ma fan fauna kyam yamna ising sinari ba gi ana thidok da su lai lagani private system chanari gi manung da consumer singna fresher drop ki khudong chada pumyok nai haina complaint lakpa laike amarom da thawal dam da gi futhorokwa ising na manipur gi tampa ki lamsing da leiba consumer sing bu ising phangana da bagi thabak su akan bambung da mari lena ba department sing da chathare thawang asi gi makada hojik sing kai sing da leiba treatment plant asida gi hawraga imphal west gi manung da leiba gari forward yona da sing pipe ting bagi thabak su ahing chu pasore five line asi ting da bagi thabak su tha hom phawagi manung da ting bagi thabak su tha hom phawagi manung da loina da pandam thamle Manipur bayai ka wadrak da pumsai saire Manipur lenga ki word on drug ki manung jana police na sathawa drive da tongan ba mafum kya da ki me baga yam laba mai ka wadrak ko na fare Manipur mai ka wadrak na pumsai saire police ki pauna hai Basnapur district ki police ki commando team na ngasi ayu agan bada punghom ron ta matam da kwakta turhel mafal gi lambi da fresking checking sa tharing da chingna ne oi ba mong da miyoyani tongton lakiwa figo car registration number MN01 5181 khabla check tawda sapon kef mari ta hafa heroin fawda gram samri marfugani panjawro ba thengna fadagi fare pawosna hai faraba mi adudi impal west reseki kwagaidel tawda babuk laikai dagi kweng bam raskumar singh sahi kun ga maga apok lai kidrawa sonilamdi chwachanpur district khongjang village dagi housing na tuibang ningang faide leiwa khaimbulan singchan sahi kun ga ni thoi afok pa gai kholen singchan ne Mabuyani vo wang bong sa tawada more 1 over 2 dagi lalam kawa miyoy amana pirakpani lilong da leiva miyoy amana thingada bani aiba khangbangam le Parava miyoy ani adugi matakta Bishnupur police station na case ma lokhal le aire adu patawtok amadana Imphal East district police ki commando team da women's police person sing yaun hata gola fadiga ngarang nung thilfung mari rum tafu matamda chathawa drive da mayaka ba drug lalon ba miyoy amana heroin powder ko na farava miyoy adugi mabeng Mona Ali sahi kulum doi afokwa liakat kawi hata ita khula dagini mangonda heroin number 4 yawa file tara kamari fangle magbo wang wang satabada heroin number 4 powder adu not AO sidaki akas ko bombiyo amana pirak pare seng yen dava agency lem tokloi KS Logan miam gi fangfam tokwa thagi seng bafung phana miam da yon thoktawa yen thoktawa aran ba towa agency gi mathakta sabjana tijin ba loina na madak chaba action lokar kare aran ba towa sing lem na tharoi hana wangkoi assembly constituency gi MLA Khuraijam Loken fang dokre ebre Loken hai minister nongthom berena lamnam asidagi chanja thumja tawbagi thabak mafung phana thingani aina lakthoki balaikre draga masung chanja thumja gi thabak singasi maru phangna mutat kani aina laingang da kan ba khongthang changsilngai matam asida wangkoi e sida hana dagi chengki ajen oiraklaba singami hoi kharaga manaraga miyamda phagan gadaba cheng mang bagi mongda thabak cha tarakwa si laibak thibane mangna hai asigumba aran ba thabak ta chenaba ajen sing phagana na ba deputy commissioner Imphal West da che edono khanan gre miam gi fangfam tok pus cheng gi chakthung mafung phana phangan na phona pada department gi official cheng baso politics tawri busin khuthing jin bidana baso abel tawke man hai se minister sancha thumja muthan na phona riwa asida mahaki maike gi mateng pangna da basem sadona laire se minister gi khongjang asi afawa khongthang oibana party khena da gi wafam tonga da thamlaga chap chana mateng pangane kana gum miwisina afawa thabak torok matamda atopa khuthing jin na phona bigano miamna so masa masana tha gi fangliba cheng adu ration card cheng fangliba tha adugi oina khurek lobiyu amasong
Seng fangki fangde habda mayak sing ihanbiyo. Miyamgi fangfam tokwa seng kian bagi tabakda aranba tokwa ajan sing mathakda sabjana miyeng changduna loki matung ina lokatfam tokwa tabak lokat kane. Miyamgi yai fanaba tabak tokwa matamda layang amasung department ki official sing mateng bangbiyo. Atau wasing mafamda haikat laikat tambada kona ayah fikre. Kona ayah si bukan nabi kita mak sangsin ki be yau kaya da imalai ba kita mak. Thawai na fon tha fikra ba atau ba mapan ki mafamda lak liwa. April tara ka humdai da chingmairo seira husing da ningsing thorom pangtuk tuna haikat laikat tambada manifu ai kona ayah ba fikre. Lai kita pambi mafan asigi imong manung da manifu. High Court thara ki ba medicine ado hearing chathara ba matung da layang na piba COVID SOP nga ang bang tok fa yana na bagi ayah ba do pi ki bani aire. Ngasi Manipur Press Club da pami singko unabada Manipur High Court ki advocate nengombom projen na hai. Petitioner sing na sing bana asigi March kun ga mapanda Manipur High Court petition amathara kibani petition asi hek phangba ko na hearing chathara ba matungda ayab asi pirakbani. Sahi kya ki mamang dagi athoba sing kining sing kubam asida lai kitrba singge ibung banun aikat lekat tamdun atuma pangthok tuna lakbani. Handagi wanasu Manipur ai ko na su ayab pirabani na thoromasi. COVID SOP ang ningtina fang thok lagani maram masina lamdam masigi miyamna akiba amada yawtan haikat lekat tambagi tharo masida sarugya biyo aike. Lupa crore ke sang sagada ba water supply gi mafam sing MLA Kevi na koina chatuna yangsan gre. Sodari ba mafam sing ai mi gi naitana semkat minaraba da jakut kani Kevi. Kendra gi miyut sing na kendra da amada sota duna lairiba mafam sing ai mi gi naitana punna huana minaduna. Sempat mineraba madam dada sakot fa kendra oiba ngamkani aina nawriya pakang lafa kendra ge. MLS Kevi na fangdokre. MLA Kevi na Imphal West Division ki engineer sing amadi Arpangkwela project in charge Imphal ki Vishnu Prakash kal loinana nawriya pakang lakpada nawriya pakang lafa kendra da nawna amadi hana lairamba water supply ki semkat kadaba mafam sing yangsin gre. Kongsada duda ADV ki makada Vishnu Prakash Arpangkweli a cover company asina hiyang tangda lupa crore. 8.9 sang na sengkot sagat kadaba water supply kodom pokbida lupa crore 3.36 sang na sagadaba water supply lupa crore 6.65 sang na sagadaba mitram water supply lupa crore 4.05 sang na sagadaba malom tuliyal amade lupa crore 4.24 sang na sagadaba malom tuliyal magi water supply ki mapam sing yang ge kongsada duga mari lenana SKV na makata na hai BJP ki Narendra Modi ki makata yumthong kuding ising phangana na bapandamda Kendra sida sugadaba water supply ki mafam sing yangchen pachat pane. Ngasi ki yangchen ba asi kodom pokpi dane. Kendra siki manung dalai ba kodom pokpi harpa mafam asi. Sakut khong thang da yamna thin thaba mafam amane. Aduba committee semdona thaba bai kan na ba honare. Bota amaga magi yang thina ba ngang na sakna ba mayam loikre. Haujik ti miyam sungsin raga sakut thorang ki matang da khana ga dabani. Bot ki matam da candidate amana mafam amagi miyam sawa lami aiduna. Mafam atu bu handa yeng dabagi sanabi thado kada bane. Hawjit kendra sigi mihut amu oira bani na kendra sigi so thariwa mafam jeng chap mara bam yeng yeng dun aikoi ponna chawhut lamjin da jawmina se haike. Nagalam marom da mathom huk tana exam pangthuk liba center sing kitamak ikai ba phawe. Thamoi sing na mathok masak khang na exam sitlang dura pangthuk liba center sing desam na awang pathak te ikai khomnai aduga mathom huk tana exam lagthuk pangthuk liba sing di ikai ba phawe aina desam ge cherol mana aire. Democratic Students Alliance of Manipur desam ki cherol asina hai. Bosin lower class 10 examination ki humni chanba nabit asida su hanagi hanagumna adumak exam centers na kanglon kainam ho chilaga natragana nataba pampai sinaraga examination asi tawpra haiba adu desam na hanadagi hanagumna adumak yengsen khongsa chatki pa centers sing adudi Oinam High School Oinam Girls High School Oinam Nambol Higher Secondary School Nambol Mekola Golap Higher Secondary School Mekola Special Regular English School Nambol Nari Kalian Bidalaya Nambol Laiba Pupum Public High School Laiba Pupum Harbor Center sing asini haire Masida Nambol Higher Secondary School amadi Mekola Golap Higher Secondary School lani asidi khara lang banatana adomak exam ki mau matau sing ngang examination pangthok lamba desam ki thawmi sing na thengna ki Laiba Pupum Public High School amadi Special Regular English School Center asisu yamna ingna chingna exam amu oibage chapchaba mo matau sing ngang examination pangthok lamge Nari Kalyan Vidyalaya Harbor Center asidi invigilator singna thamoi singna mathau pangthok tabagi mami khara tage nataba pambai sinaba desam ki thawmi singna invigilator da airaga mairoi dagi lakto anke are
Wainam Girl High School Wainam Harbour Center asisu nataba pambai khara sinabagi mami tabaga loinana desam gi thambi sin invigilator da haidula lauto anke sililak de besing di yamna section exam ado soida ngam dana ba haiduna mathau masak khangna tarongke Wainam High School Wainam asisu nataba pambai sinaba amade mai racing da center sanglam dai da frisking tawpa adu sungtau tawtabagi mami yamna chawna dake mai racing na zabak furi khawta hafa desam gi akanaba team aduna fa ki hare afaba tunglam chat amagi tamak awa ana thidana thamoi sen hona jariva center gi AOC she is ASO invigilator sing da amak padafam center kharan tahan basi yamna lebak thiba mane masi desam de sukya ya bagam loi ana serol asna pongdorakle nakala parom da so metric exam da guardian sing yauna chauna khongban chelam balebak thibani RSF Housing Satharifa Board of Secondary Education Manipur Bosem Nalova Class 10 exam da ngasi Social Science Talk Panwita Reformist Students Front RSF na tokan ba center kala yang chilobada yam na maril ta na migration exam thana ba thengna ki ana Reformist Students Front RSF ki Publicity Secretary Chinglen sana komana thadorak ba cherol amana phongdorakle cherol asin hai lalit Madhav Sharma High School Khongjom School Center asida exam yang selobada bagdak na mas coffee ngamade unpair men's micro coffee sinaduna mahiro singna exam thana bathena kiamade mahiro sing guardian sing na phone thong amade thong thau ta question serial kaidana micro fish lamba kya thengrage masada sunat mafam aduda tariva exam center ki OC invigilator sing na su mateng pang pathengrage amarom da wangjing high school Yueka High School Khongjom Martin Grammar School Kakching Victory High School Kakching abadi Kakching Higher Secondary School hariba center sing asida jamna ingna sing na santi when exam pangthok lamba thengna rake mahung maril ta da exam pangthok leba center sing asida bosemna akan babiang changbiu niamla na exam tharam leba center sing da tariva OC amadi invigilator tariva oja sing da so akan babiang changbi na da RSF ki meke dagi phangdok sari ana serol asin makata na phangdorakle Dinganglung Gangmai Hill Area Committee gi anoba chairman khangre 54 Nongba Assembly Constituency STG MLA Retire IAS Dinganglung Gangmai Alliance Divubo Hill Area Committee ISAC Anoba Chairman Noina Khankre Ningsang Bajabadi 43 Fungyar Assembly Constituency STG MLA Laisio Kaising Hill Area Committee ISAC former Chairman Waribane Hindi bu official language Wenava Ahmed Chagi Warol Laibaki Integrity Tugai Navani CPI Untraga Dare Super Parliamentary Official Language Committee gimi from the Unit Home Minister Amit Chan Hindi bo Official Language Hananava Made. Awang nong fuklam damda class 10 for Hindi Tamanada Bafang Doki Wafam Adu RSSK. Hindu Tua Agenda Tabak when a Pangtok Navani Amade. Livak Integrity to Wainavani Adamanifu State Council CPI gets a roll amana Pangdoragle. Cherolas Nahai rises Avada BCB Mafung Papa Majority Warapaka RSSK Afong Bamasong. Aron ba agenda sing tabak ta onthok na ba PM Narendra Modi amasong Home Minister Amit Chan honarakliba asi masing yamlava loan lining daichon amasong saksa fijet khianava apikpa prop sing ki kangkul mothat na bani COVID-19 license na sahi anirom hiana haifum khangdra khutong chadaba kaya may unarba misam yam amasong middle class ta laiba sing jai fana akanaba thorang paikana na hona dana akanaba corporate mafu khara da henba khutong chaba sing pangana da balenga asina petrol Diesel amasung cooking gas ki mamal leptan hengat an kibadage. Chana thangna na polam sing chaun hing bada chang batangai fadra polam sing dana dana. Ana laing da sin nari ba hidak makal kaya gi mamal atia fak no wangkal ali ai. Thausil sin do magi chu nom la hing na ba nari ba masing jam la ba imung kya ba wa ba ipakta. Irak han badagi maru opposition party kya na state sin ba thong bada akan ba. Khongjang kya sang silak liba si na tayan na ba hindi lon bo. National Official Language o na ba honar pani hai na CPI na lawe. Masina multi-cultural society am wariba India ki ningthira ba sakta madu maring marang halagani misam yam na mayok na riba awa phunga sung khudong chada ba kya ko khana ba hona dana Hindu Rashtra mapung phana ba laring daison khena ba phurup sing da chaba ya da ba amasung chet pe ya da fizol chanhana ba hona rakli ba asi sangha sakai ki sakti pakthok chok to hona ba hona rakani laiba ka sigi an Prime Minister Jawaharlal Nehru na hindi lolbo sakona na ba hona rapatana tana phurup kya gi mamalon chingchu sakona na ba hona ram ki aire Employees ingi yang lava dia fang lagane.
Tari suba fe commission ga mari lena matam gi oiwa asobu pa omo an Indian Railways na matau tawriwa employee kudimak kyangalwa DRS allowance DA chaliba April tha asta phanglagani under the India government central government worker kudimak ta kana ba vigadaba khongthang amada lenga ki employees sing DS cha da kuntra ga mathoi dagi kuntra mari fo hengat krawani aje business ki report mathungina Indian Railway na India government ki decision asiba April tha da chanhanana ba warip laukre are report atu makha tara tu Indian Railway na makoi ki general officer kudimak ta aiba cherol tha den employees sing de hengalawa DAP na da bakan kre are Lagak na fana rule same labasu miyam na thawai drabadi akoi ki fandam pangloi bobi. Lamdam masida lagak amasong miyam na fana afaba rule same labasu rule adobe in kadaba miyam na thawai drabadi akoi na talibu pandamasi pangbangam loi aina. Kevin Fidigi Commissioner Bobi Waikom na phongdokre. Ministry of Petroleum and National Gas Government of India na hawdokiba saksam 2922 ngasi public sector oil and gas company na Petroleum Conservation Research Association PCRA ga punna sinduna ngasi hotel den balagi conference hall da sagsam 2022 outokre tharomasi da saruk yakiba Bobi Waikom na makhatana hai tharomasi sahi kudingi pangthok tuna laklabasu covid na maram oiduna sahi ani romdi tharomsi pangthok pangamludre laga ki lakliba fan amba tol dagi lakfani thauki pothok tagi di chada taramari khak fanda lagi aduna Lengang nama sungkiam na rule fana yam na semla basu miyam na rule atu thausa dragade. Ai koi na family pa pandamasi fang bangam loy atuna miyam na su rule asi imbena ba change. Gari thawada function ningti na tau thawada thau chabe ki chang helak bane. Yum da sin river LPG gas asi chu matam kuina semla pa fort karane. Masu jai kuina hai sing na sin ba change. Ai koi na renewable energy ngak sen thuna thamba ma thau dai. Atuna India laka na masi bongak sen na ba thorom ama sin birak pa asi nongai ai ke. Miyoi taruk positive oiki miyoi amada sigide Manipur da COVID-19 positive oibagi chang singthani ngai oina handarakpa ga loina haukiba pungkun mari asta miyoi chani umpudra mari COVID-19 test tawada miyoi taruk nauna COVID-19 positive oikiba ga loina positivity rate cha da 2.2 leire haukiba pungkun mari asda laisat asina miyoi amada sian kidre aina Manipur laika ki health department ki report na haire haukiba pungkun mari asda positive oikiba sing adudi Imphal West dagi ani Kaching dagi ama teng hopeful dagi ama amati thawal dagi anini positive warak lavasing asi tharaga apan bakan pham case lak ama lising kuntra ga taret sama ko fuga ni thoi sukre hasu phabu da apan balai ki da masing lising ani chama kunda lengdana laire hauki bafung kun mari da miyoi taraga ni thoi discharge tawke hasu phabu da state asi ga apan miyoi lak ama ga lising kuntra ga manga sumda mari recover tawkre recovery rate cha da marfudrani pan dasbek bari ahum yaure Hausi active case kuntraga ni fan leire pungkun mari as the COVID vaccine chani suk na taru kap ke hausi favorite state asik apun ba dose lakun gani pan lising mari chamri yakai ga manga asiki manung da han ba dose ta lak daraga manga lising ni fugani fan chumna taraga mari amadi ani suba dose ta lak daraga mathoi lising marfu gani fan chamri umfuga mari kap kre precautionary dose da lising umfu da red champan umfudra mapan kap ke loina na hoki ba pungkun mari da di type oxygen cylinder Samba kasupna ani Manipur ki tongan ba laying sing sinda sinage maka tarakwa atop pau umadana class 8 fawudan hindi tamgani Nagaland andak unit home minister Ahmed Chan awang puk state di fund hindi vo compulsory subject na class 10 fawud tamalagani ana fangdok rabazo Nagaland ki unity class 8 fawudan compulsory subject na tamgani ana state lengha na sengtora kre hiram masing matang da Nagaland government ki principal director Sanavas China agency da ai Nagaland ki win house class 8 forward 3 language formula chanari marmas ne hindi book compulsory subject when class 8 forward tamli bane class 9 number 10 ki win chu modern Indian language ki subject am win tamning ba migration tamba ki kudong chaba piri bane NEV 2020 gi matungina 3 language policy asi secondary level forward chanani gadabani harabaso state amada namduna lol amma taman gadabani haibo from yaude State adu da mahiroi na tam gadaba lol ahumadu state government na traga mahiroi masama na kanbagi kudong sawa pi gadabane. Laibaga sige wena NEV 2022 Laibaga sige wena NEV 2020 ase kumsa lising ani kuntra fawagi manungda mafung phana chanan gadabani arabaso. Hausu fawagi wena the Ministry of Education na hindi bo secondary level fawa compulsory subject wena nabagi wa from yaudre.
Nagaland ki School Education Department sengdorokliba asi Home Minister gi wafam of the state asigi tongan ba political party kya da akan bajaning daba phongdokhraba matungdani Ramnavmi proposition da Gujarat, Madhya Pradesh, Jharkhand da Kanglup masen marakta khuthongnabagi thodok sing thokre tear gas kakre Lebaka sigi tongan ba mafum kyamrom da Ram pokpun bet ki thoram Ram Navmi gi ngarak nomajin dumit da chatkeba procession sing da tongan ba Kanglup ki marakta amaga amakanung ka thana duna dokan sing akai atoi thogan duna gari sing thugai duna khuthongna kre amsum mafum marang khangdaba bioi khurpu sing ki irang atu laksana da police na tear gas cell sing kakre Gujarat ki Anand district ki Khamwat Ramnavmi ki procession amada hingsa tholakpadagi police na miyoj mafan phage Sabarkantha ki Hemantanagar town dasu maduga manaba thodok thokpadagi CRPC ki section 194 mari thamgre Ngarang no bidang athengbadi irang adugi matangda Gandhinagar da Gujarat Minister Office that for Home Harsang Gavin makok thongbo police stations ki mifam ama kaugre Madhya Pradesh ki Khargone city dasu Ramnavmi procession amada gari amasung jong khara mai thava amasung nungna thanaba thodok sing thoki amasung irang laksinanava city adugi mafam punabakta curfew thamgre Atomadamak ngarang nomaisin nubita Kanglup masin kuthona kiba city area kakta exam center sing thinjilagani Adaba district adugi atai mafam singi exam singti hana ki matam kaidana pangthokani hain administration na maik sing na phongdokre Rajasthan dasu Ramnavmi thauramgi releasing the irang thoki Jalpur Jauna district Kamrum da CRPC section 144 ki makada athing bathamgre Jharkhand ki Lohardagar district da ngarang Ramnavmi mela amada nungna thanava amasung mai thabagi thodok sing thoki maduda miyam masen net kana bagi thodok thoki amasung miyoi kya soki Lohardagar ki DC amasung SP Jauna bakok thongba senior officer Kamrum mafam adu thongre mafam punamak adu da asoba police force thongre Kondi da su kutong na bagi thodok sing thoki Ramnavmi ki mamangda kana thangna na saibul mari ki dabak leba pupan mit khudingi pangthokpa mangal wari jurusa marungda Kanglup ani kutong na bagi town aduda kutong na bagi town aduda leba pupan mit ki namidang waram dagi auna ongkhadara kre mafam aduda ain police force thadin kre hauji irang adu laksile ana district administration ki makok thong official sing na phongdok kre Nungna thanabagi thodok sing aduda miyoi taruk soki makhoi ki manungda aruba phimna sokpa miyoi ani hospital da bukatkre Amrumda West Bengal da Dilip Ghosh Jauna BJP ki lusing basina tongan ba mafum sing da Ramnavmi releasing lusing lakhiba da madugi mayokte state asikilinga kwari ba party Trinamool Congress na sudurga ki mong ama oiribe lairembe Basanti ikai khumda ba tharom sing pangdhoki kolai Pubagi athingbo orders lairaba phawudasu kulai fiber Ramnavmi procession ani Kolkata dagi iraplaptava Barak Ford pangthokpo ke mayograba political party ani sana miyam khumna na bamasung miyam da makoi paujeladu pidana ba mayuk aba tharom sing sahi ani rom dagi aujak pawa pangthokpagi mawong macha tharakle Ramnavmi procession sing asi amana kulai yawnade aduda aduvon note 24 Farakna district ki Bhavtara area da pangthokwa rally ani da saruk yareba musing aduna thangsang sing pawa paiba uke Lord Ramgi mafuk namit thoram oina pangthokliva Ramnavmi da khulai fiber rally sing chatpa gi damak state police na lo gi matung inna aing gi dabuk lokolagani haike matak thongbana magi na fibo aing amagi damak tharako haikiwa UP gi miyoi masa matom tamai tharaga sijagre Uttar Pradesh Power Department ki employee amada mahak transfer ama pamba tarabade Magi na fi adu ahing ambagi damak tharaku ana senior official amana mangon thairakhiwa madung nufa aduna suja tawduna matomta sijakre are matoi nungai draba amasung tuhat firaba masagi sahi nifobanga suraba Gokul Prasad ko wamiyoi aduna Lakhimpur da junior engineer adu ke office ki mapanda masada diesel agent ki amasung masa mai thajin ke mag hostel amada thuna pugat ki amasung kanada bhavana ki adubo hostel adu da mahak ngarang lai kidre Junior Engineer Nagendra Kumar amasung clerk ama suspend tawkre amasung police case ama lakwatkrre Gokul Prasad ama sabung mai thakiba adugi matungda lova video amata mahakna khwaidagi sathiba khongtang adu karige laukibano aibadugi wari libaga loidana mahak yamna thamoi sokpauke Junior Engineer amasung magi tengbang pa aduna mahakpo nairaki amasung mahakna police ta phawwa changjagre aduba mating amata phangkide aina mahakna haike atoba video amada senior bemiyosing aduna Gokul po Aukiba sahi ahum od nairaki aina mahaki nufi adun haike Mag wakal ki awaba fibam amada laiki amasung layang ba amasung hidak chapa hauki adubo
मधुमक्तदसु मखोइना माबु उन्नैबा थोकपा लेखिदे माबु अलीगंजदा ट्रांसफर तौगे अमसुंग साथोक सासेंदा खुदोंथीबा मायोक्नहनके मरमतुना महकना मयुंग नकनबा मफम अमदा ट्रांसफर तौबिनना भाइजके मधुदा मागे नफी अदु अखोइगा नबिदान अमतुमिनबा यालु अमसुंग अखोइना नंगबो ट्रांसफर तौबिगनि आइव मखोइना मंगोंदा हाइके अना नबी अदुना हाइके मागबो तेंबांग बिनबा कना अमता थोलकिदे जूनियर इंजीनियर अदुदा लेपतुना लैके अमसुंग येंकी अना नबी अदुना हाइके पावर डिपार्टमेंट की लाइनमैन अदुना ट्रांसफर तौबिनना हाइजकिबदा जूनियर इंजीनियर अदुना सेन डिमांड तौके अमसुंग यावना मथोंग चादबो वफमसिंग हाइराके मसिगी मतंगदा आइकोना केस अमा लौखले आइना सीनियर पुलिस ऑफिसर संजीव सुमन हाइके डिपार्टमेंट की थाकता जूनियर इंजीनियर अदु सस्पेंड तौखरे अमसुंग इंक्वायरी अमा ऑर्डर तौखरे सुइसाइड तौनदबगी थवनसिन चथबगी मरान मखादा केस अमा रजिस्टर तौरे हाइना पुलिस ऑफिसर अदुन हाइके सानाबगी पाउ अमदा बाबर आजम अमसुंग राचेल हाइस्टना आईसीसी प्लेयर ऑफ द मंथ अवार्ड फंगरे पाकिस्तान के स्कीपर बाबर आजम लाइनिंग थौगाबा नुमित्ता भोट ख्वाइदगी जामना फंगदुना आईसीसी की मेंस प्लेयर ऑफ द मंथ फॉर अप्रैल की मना फंगरे अदुगा ऑस्ट्रेलियन ओपनर रासेल हंसना नुपी की मना लौगे हंदक ऑस्ट्रेलिया का साना की मल्टी फॉर्मेट सीरीज दा पाकिस्तान की कैप्टन बाबर आजम नोट की फजबा परफॉर्मेंस असि की मतेंग नुफा की अवार्ड असि फंगबा ngamkhibani आजम न टेस्ट सीरीज दा पुनः रन जम मरफुद्रा लौगे कराची दा साना की अनिसुब टेस्ट मैच की अरोइब नुमित्ता महारन चामग मरफुद्रा तरुक लौतन मैच अदु ड्रॉ चलहनके बाबर आजम न अवार्ड असि वेस्ट इंडीज की क्रेस बार्थवेटे अमसोंग ऑस्ट्रेलिया की फेट कमेंस पो तुंग ओनरमलक महात्मा सानारुइ ओने अवार्ड असि अनिरक सुबो इना फंके मांगने अवार्ड असि कुमजा लिसिंग अनि कुनमथोय की अप्रैल लसो फंखरबने मार्च दा बाबर आजम न फी की परफॉर्मेंस असि की मतंगदा बोर्डिंग पैनल अमसुंग हानगे वेस्ट इंडीज इंटरनेशनल दारेन गंगाना हाई बाबर आजम न हंदक ऑस्ट्रेलिया का साना की बतौर अदुदा सिंथानिंgai ओइना रन लौकिबा अदुगी मतेंगना अवार्ड असि फंखिबने मांगना मसाना असि की फॉर्मेट पुनमक्तसु चावना माइ फाकपा ngamle कैप्टन अमसुंग बैटर अमा ओइबगी पोलुम पोखरबसु सही कुनगा मरी की मतोंगदा ऑस्ट्रेलिया न लाक्तुना साना की बतौर असिदा मोमेंटम अमा साकुतुना माइ फाकपा ngamke ऑस्ट्रेलिया न आईसीसी वुमेन्स क्रिकेट वर्ल्ड कप की तरे लक्सोबा टाइटल लौबदा असोबा तौदंग लौकिबा रासेल हंसना आईसीसी की वुमेन्स प्लेयर ऑफ द मंथ फॉर मार्च की अवार्ड फंके मखातरकवा अतोप मणिपुर के पाव अमखक्तंगा मिखिवन बिनुपी इगाई खुमनबा महनबद चेनबसिंग पुंसी चुप्पा कसुम संगत थंबियो मैरा फाइबी लोसिंगबे हौकिबा मार्च निफान द मिरोन बिनुपी अमनमदन इगाई खुमनबा महनबद चेनबा मियोसिंग मपुंसी चुप्पा कसुम संगत थंबियो हाइननफी लुपकी हानागे जनरल सेक्रेटरी एन अहनबिना फौदोखरे थौदोगदुदा चेनबनी आइबा मियोय अनि अदुदे इम्फाल वेस्ट डिस्ट्रिक्ट की मनुंग चनबा मना इंखोल मबांग लेकाइदगी ओइनाम सनातोंबा सही निफुगनी थोय अपोकपा नवकुमार अमसुंग तोयजम अजित कुमार सही कुंथ्रागा मंगा अपोकपा निमाइने मखोयनी हौकिबा मार्च तारा का तारित जुडिशियल मजिस्ट्रेट फर्स्ट क्लास इम्फाल वेस्ट की ममांगदा पुथोकलबा मदुंग जुडिशियल कस्टडी माल लौदुना ngasi फावबा कैसम संगदा लैरिबने हिरमसिक मरी लेनना मणिपुर प्रेस क्लब दा ngasi पावमी सिगोनबा अमदा एन अहनबिना हाय युंगे अहलमन थबक चथोखरिङैदा कना अमत लेतबगी खुदोंग चाबा लौदुना मखोय अनिना थौदोगतु चथरमबने थौदोगतु चथरबा मतुंग 21 अनि असिना विक्टिम अदुदा मबुक्ता थांगना थमतुना कना अमत हाइदोकपा यारोय हाइदोकलबदी पुकनुंग यावरिबा नचासु याव हादोकनी हाइना फावबा किहलमकी अन मराल सेके असिगुम्बा सारम चतपा मियोसिंग असि मरि लेनबसिंगना आकबा जैराक पिबियु हौजे हौजे कैसम संगदा लैरिबा एगुइस अनि से कैसम संगदगी थोन बिरकनो मखोय इमुंग मनुंग ना बेल द लौथोकनबा खोनबगी पाउसु ताइ मखोयना अमुक हना थोरकलबदी असिगुम्बा थौदोक किया चथरकपा याय थौदोक असिगी मतंग द लेगाई क्लब मैरा फाइबिसिंग द वकलबसु मिसंग संका लैबा इमुंग ओइबन ngasi फावबा मियंग चंगपिदन लैरि असिगुम्बा मिसंग संका लै हाइदुना कना लैजतबसिंग बतुवात पिबगी चनबी असि तामोय सोकन नुवाइतबा फावि थौदोक असि अमुक हना थोक्तनबगी दमक चेनरिबा एक्वेसानी असे मपुनसि चुप्पा कैसम संगदा थंबियु हाइना सुमहांगना मखातना फंगदोके अरुबेद कंटेंट सिंग असि की मरुइबा पाउ खरा सिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिबा फुनबक पथागजरी चैनल असिन अदोमदा कानराबदी सब्सक्राइब तौबिद्रिबसिन सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगनु नमपो अमुकना थागजरी।